afaba mutual fund karamna khangadage afaba mutual fund khangdoknabagidamak rolling return fund manager expense ratio AMC track record asina singbasing ase yengani rolling return example rupees 1000 invest tawraga after 1 year rupees 1200 ta yonthoi adu ergadi 20% return lai masibu trailing return or point to point return kawi trailing return khak yenglaga invest toridabani period amagi annualized average return adubuni rolling return haribasi good return consistent oina piragadi invest tawbigidamak consider tawbi yare fund manager record asset management company adu kanana manage tawi manager aduna manage tawba atopa AMC singsu fabra yengadabani mana karigumba AMC mari manage tawramlagadi madugi manungda ahum pharamlabadi manager adu pai haina loba yare expense ratio habdi total amount of fund fees ne total value of fund asset anisigi ratio ni expense ratio piklikai faribani mutual fund makal mayamgi manungda karamana khwaidagi fai aina khanjabada index fund ne aduga equity fund ne karamba cap na khwaidagi fai aina khanjabada multi cap yamna fai maramdi company achauba macha mayai khara khaidoga invest tobidoini aduna safe oi mid cap amadi small cap tagidi risk hanthagani large cap su fai safe yamna oi risk hanthagani tapna wealth fazana create tawani adudi ekoi ticker tape ki matengna amuk analyze tawraga yengminase Play Store dagi ticker tape download tobiro aduga open tobiro open tawra matungda share sangbiro aduga mutual fund da muksangbiro aduga sidaida adomna analyze tawningiba asset management company da nambiro aina mira asset tax saver fund name selere ko adana sida mum nambiro mira asset tax saver fund thole adana masigi asset management company se analyze the bottom si masi equity fund type ni aduga large cap ni sideda graph pi reko aduna sigi graphs ki matingna akuna magic consistent return pi bra pi de bra habs khangba ngangmani sagi rolling return ama yagibudo aduna sideda khone yeng si 5 year gi ni 5 year gi rolling return ni yeng doi si ko magic consistent oibra oidebra habdo khone sidi yeng bayai aduna khona overall graph si khone yeng matamda sumaina aje dum leptana increment oibadi koina ubu fangi adubu sidaida koina handabadi ubu fangi sigi area si khaknatana ataidi yam ka hena deep fall si ubu fangde up and down budi ubu fangi ko up and down budi dum legani up and down dum legani ko yara price up and down dum legani adubu yam ka hena deeply fall to budi swai si khaknatana ubu fangde aduna aikoina sidaida investor en khalase swai sidaida aduga swai sidaida yon thok targadi mangani yaiko aduna sidaida investor aduga investor matungda kayam karage kayam na return laage na sum yeng sidaida handarakpa kibadagi natragana khangba kandabadagi yontho mina mange aduna haning libadi kaino invest tawkhra matungdadi adomna analyze fajana tawrakanda confidence laina invest tawra matungdadi price to suddenly handarakpa matamda kibiganu pakhatpiganu adum thambiyo thamagadi khangba kalaga thamagadi swayorani adu ergadi profit fangiduna gyan tarangani khali aduna 5 year gi
rolling return yengaga aikoina consistently good return pibra pidebra haibasi khangmangami aduga ticker tape ki yam nungairisi sumaina investment checklist return expense ratio return versus FD rates reflex sumaina pithokpa green signal oina pibase masi phai haini kaigumba seida khuna red oina piragadi madu fatrabani seida aikoina expense ratio u fongi and expense ratio di pi gei fagani asset management company asigi manager kanana oi habado seida yengba yagani aduga magi maramda akuppa marol hena khangningagadi no more da sangagam khangba yagani masini sumaina analysis tawgani analysis asibu kram tawibage comment ibiramo loiba fawba yengbe bigdamakta haninga letana thagatchari